HOUJIK lamdam asida thokliba irang asi Congress ki matamda CHING AMADI tamda KHENNABA meeting THAMLAMBADAGI THOKPANI HAINA handakta news channel amada Union External Affairs Minister Dr. Ranjan'S PHONGDOKKHIBA WAPHAM adu YUMPHAM YAODABANI HAINA CLP leader OKRAM Ibobi na SHENGDORAKLI Hiramasiga Mari Lendana MPCC ki President Kemiga Chandra AICC ki Steering Committee ki Member Gaikhangam Congress ki MLA sing amadi MPCC ki maruiba official kaya yauna ngasi Congress baban da pangthokiba pawgi mifam amada OKRAM Ibobi na hai HOUJIK lamdam asida thokliba irang asina maram oiraga miyamda awaba kaya mayok na halingai cherak asida sengdok sengjil awai akhum tawba haibasi party asigi apamba nati adubu party asigi mathakta chobo maralama sirakpadagi sengdokpam thoktuna sengdokpane Union External Affairs Minister Dr. Ranjan'S Congress maral siribasi yumpham yaudabane mahakna haidaba yadabagi mawongda haibasigi mahuta Congress na tauramba asoibasing macha khaina hairabadi miyamna hena pelamgadabani HOUJIK ki luraba matam asida politics taunabagi wafam matam nate wafam asi Rahul Gandhi na Manipur laklamba matam dasu sengna phongdokkhibani asingba irang asi tholakpada mahakna choba thodang lauduna Union Home Minister amadi Prime Minister ga state asigi MLA singa unana basenwagi mahuta HOUJIK ti mahakna Congress ta maral shirakpasi yamna laibak thibani HOUJIK thokliba irang asiga mari leinana lamdam asigi CSO singna assembly gi special session ama kaugadabani haibasi Congress party na saugale wafam asi mamangdagi hauna Congress party na tanduna laklaba mani HOUJIK state asigi lengakna yauriba MLA asi Congress ki MLA manga thadana MLA yankhai manga ni HOUJIK thokliba irang asida BJP lengakna miyamgi yaifana ba thabuk thoram paikhalakpada Congress party su saruk yanana ba thorang tauribani State asida Congress na lengak pamatamda state asida issue ama thoklakpada all political party ki mihut ka Prime Minister ga adumuk unana basin kibane HOUJIK thokliba irang asida lengak asina political party ki mihut singa Prime Minister unana ba silakadra haina ngaiduna leikibane adubu lengak asina asung mathorang amata silakide pibam asida wakhal manaba political party tarana Prime Minister unana ba honake adubu laibak thibadi Prime Minister na unaba matam pirakide haina makna makhata ke effective strength se 60 gi manungda moida 55 lairibne akhoi manga khak sida state sida jo koi karim da shakti leitraba center da jo akhoi na paiba nataba kari tausige manipuri praja sing na apamba BJP na apamba do akhoi we are ready for the state of Manipur whatever manipuri praja sing na sacrifice taw haiba do akhoi di ready ne hujiki state government haiba tare BJP led government se including Honorable Minister of State Home, Union Minister of State Home, R.K. Ranjan'S guide tawbiraga, lead tawbiraga, koida, unarsila o, hayrusila o na, haybira kadra na ngaiba, koi ngaiba ngamuktadna, state city loiba tare, haina, like-minded political party, taragi representative koi tawraga, kayang koi na dili da ngai, Honorable Prime Minister unanaba, unabagi tanja pibiraktre, R.K. Ranjan'S Honorable Minister na handak any life ta mana phongdokkhibase Congress na tawrambani na phongdokkhibase masigi timing adugo hojik lairiba Manipur gi situation circumstance deida masi yamna yumpham yaudaba baseless aduga laibak thiba adugumba press briefing ne na koi laujai